nahak se tumdanaba pothanaba crystal boiro manifestation boiro affirmation boiro siguma kaya ama leirige se tawre meditation dagi horaga but tumdaba da nang se anum waraga lei try tawdi tawi tumbai go lisu chaning de adubu nangwanda tumdaba sine effect tor ko mayam ama sidi khange relationship ta kaithar i paisa da kaithar i stress hengal i mayam ge sinang samjal laga nana langthoni kamai tawgani mapalangi global gi oina founders kaya amaga decision like the moi gi wari shanaraga moi gi work to minaraga dagi oina extract tor ko poni hena upgraded oiba poni mamang dai khona meditation to bo matamda aina pigiba session gi tools kaya amadu moina kana wadudagi tumba da nuairakpa haksang na potharakpa tumdaragasu minute tara khaki session duna pungni pan hena tumba gi nungai badawna feel to pagya amado madu 14 day gi session chida fazana audit tawraga adongi tumba da nungairakta kai ga mase semjal asi shubjal asi langthokina ba aduga main oina di sida invest tawdori ba pochina adom anytime mathang jai da woiro aina pidi ba poche adom da khushina riba pochine seasonaraga tumba yaraktra mathang jai da samana na sinabiyu aduda nu yarakani samana na adom da tools oina aina taga adom sa thawdingi bisa pidoi nate but sigi system se adom na season taragadi anytime anywhere to yagani aduna 14 day gi system ni January gi date 10 gi hogani mi tranga khaktang khak lawjagani sisu qualifying da maramdi adom na on the DM torani hauzik mayam amading haki yengsi aduna de serious eba aingon da huzik phone toriba mayam se sigumba ta seng na ai si mina phone torpa yaman badagi hogdaba yadabagini maramdi tumba yadaba sai su yamna severe depression ngai da isada wabadudagi khangpagini aduna first adumna DM torpa matamda ina audio track macha matang tharakani sigi audio track se tabiro kanani isada feel dore adugoine proceed tawsi aduna tadagi walk to minaroi si kanade adumda kanaroi de matamda ingonda su kanaroi ingonda su matam thadaroi adumda su matam thadarakanu kanada vida aduna sigi se price ti 2999 adu khaktang khakni sina adongi lifetime goina tum se fix torpe so adongi sida bleed to riba mayam haidi e thoi ba mayam amse stress da anxiety da tum da badagi horiba mayam relation life whatever she mayam se sum henda haloge putha loge hai taragadi DM to wiru adu sigi session je sigi system se unna bi da